पाउजेद यमपम उइबमर उइब पाउ खरा अपडेट तौजरी लमजिंगवा फाइनेंस ग्रुप के इन्वेस्टर सिंह थमखिवा कैपिटल पी आइना थमजनख्रे लमजिंगवा फाइनेंस ग्रुप द सेल थमजन थागी सेंटोय फंगलगा हिंजरम ब यामलबा इन्वेस्टर सिंह क्वा कैथल कोंजेंग लेखाई की एयरपोर्ट का थांगनान लैबा लमजिंगवा ग्रुप की हेड ऑफिस द थमजनख्रे मतम सान कोविड-19 पेंडेमिक न मरम ओरका लमजिंगवा फाइनेंस ग्रुप न इन्वेस्टर सिंह के सेल फिथोक्तन लैरपा दो हाउस कोविड की फिबम फगलक सेल पिथोकु हनमसिंग जामलबा इन्वेस्टर सिंह लमजिंगबा ग्रुप की हेड ऑफिस लाकपद चेयरमैन कम डायरेक्टर उनब फंगदबदगे चेयरमैन कम डायरेक्टर पुथोकपिरगु हन खोलाउ कया लाउग्रे इन्वेस्टर सिंह फोंदोखिबद कोविड पेंडेमिक न मरम ओइदुना नकल अनि अवाब मयुरबसु उनदुना यानगदब मौंग तवरी सासे खोइसाउन रब इन्वेस्टर सिंह लेंगा की फोंग सिंसिनदुना इन्वेस्टर सिंह की अवाब हयंग बिरका यानबा अम पुरंगनरबसु सिनबियु आइबो वफम से फोंदोकनके तुंगदो खोइसाउन रब मसिंग जामलबा इन्वेस्टर सिंह अदु थेमजनदब पुलिस लाक्तुना कन होनाखिबग लोइदना मणिपुर के चीफ मिनिस्टर एन बिरेन का उनदुना हिरमसी मतंग तलेगाकना मियंग संगबिनदब सीएम बंगलो तमना खोंगसत अमसनदब सेम साखे अतोप पाउ अमदना जेसिका मिहात की असुम लगला लंजिन पुथोक्त्रिब फावबा असिबाक्संग लौखिरोय जेसी मने मकुन उतप हेनमनबदगी सीवनी आने जेसिका मिसिगी कन्वेनर जोय कुमार फोंदोखरे वाफमसिंग असि लिलोंग चाजिंग बाजार लेकाय असि की मसिंग याबलबा मियाम अमदि जेसिका की इमुंग मनुंग की मियोइसिंगना वाकन मिफम फमदना मिहात असि की मतंगदा असुम्बा लगला लंजिन पुथोकपियो अना खोलाउ कया लाउखे जेसिका मिहात के असुम्बा लगला लंजिन पुथोक्त्रिब फावबा हक्संग लौखिरोय आइना जे एसिना वरिब लौखरे मिहात असि की मतंगदा लगला लंजिन पुथोक्त्रिब फावबा संचिलिबा खोंजंग हांदोगलोय मिहात बसिंग पुथोक्तुन अकन बसेराक पीगदबनी पोस्टमार्टम तौब मतमदा नियम सुमना प्रिंट मीडिया अमदे इलेक्ट्रॉनिक मीडिया अमसुंग जे एस की मेवनी फांदगी तादना मैच जाउना तहनबा हाइना वरेब क्या सुलौखे मांगना मखा तारदुना जेसिका असि हौगिबा फेब्रुवारी 12 नोपा मयुंगी अहनसिंग कनिंगाई संतानारकपदगी मपामदा लाक्तुना मतम खरा लैरमलबा मतुंगदा महाकी नुफा लाक्तुना हौगिबा सजीबुगी चैराउबा अदु नोपा मयुंदा याउरोसी आइदर महाकी नुफाना आयमनबदगी सटखिबने एप्रिल की तांग अहुमदा जखुमदा थौरी यानतुन लैरमबदगी सेजा हॉस्पिटल पोखतुन लाइकनबदा लाइकनबा ngमदना लाइखिद्रे हाइदुना पुलिस दगी पाव फिरखिबने हाइरे जेसिका असे थौबाल डिस्ट्रिक्ट की खोंजोम पुलिस स्टेशन की मनुंग चना लैफा समराम ममंग लेकायदा पोखरी होंगबम दिनेश्वर एलाइस नाव सही कुनिफान मेम पादुना मसाहानी लैरबनी मियात असिगा मरी लैनन मियाम लंबी थिंथुना अचतौसिंगदा गायक अपन बपीके चीफ मिनिस्टर की हक्सेल की तेंबांग की सेनफम ngasi lupa लाख मंगा हेंगतख्रे ngasi चीफ मिनिस्टर की हक्सेल की तेंबांग CMST की सेनफम lupa लाख अनि लाख मंगा हेंगतुना सनाबा हौख्रे ड्रग फाबगी केस अमग मरी लैनन सेनब पुलिस पर्सन अदुगी मथक्ता डिपार्टमेंटल इंक्वायरी चथरब मतुंग टर्मिनेट तौरगनी हान चीफ मिनिस्टर एन बिरेन फोंदोखरे वाफम मसिंग असि चीफ मिनिस्टर की बांग्लोद पांगथोकप पाउगी मिफम अमद फोंदोखिबने पाउगी मिफम अदुदा पावर मिनिस्टर TS बिस्वाजित वर्क मिनिस्टर गोविंदास कोंतोगजम एजुकेशन मिनिस्टर वाई खेमचान अमदे चीफ सेक्रेटरी डॉक्टर राजेश कुमार सु सरगयाखे चीफ मिनिस्टर एन बिरेन मखा तारादुन हाई अना अयेक थोलक मतमदा लायंगबद मतिंग ओरिबा CMST असे आजु फबद मियो लाख मंगा कलिसिंग कुनगा मरी रुम द कवर तौख्रे अदुगा प्राइम मिनिस्टर के आयुष्मान भारत न चौरकना लाख हम हेना कवर तौख्रे अनोबा लेगा कसिन हाना अना लायंग की लमदा लुपा लाखनि फबगी मतिंग पिरंबा अदु ngasi दगी लुपा लाख मंगा हेंगले हेल्प फॉर ऑल की मनुंग चन हाउजिक फबद खोंखंग चौंग की मदक कवर तौरे लोइनन स्टेट कैबिनेट न वरिप लौदन स्टार्ट अप की सेनफम लुपा करोड़ कुंठा वरंबा दो हाउजिक लुपा करोड़ चांबद हेंगले अनसु फोंदोके एजुकेशन मिनिस्टर न मैरोई सिंगदा जायफा पाउजल पिरगले हायंगदकी पांगथोकप अवगदर बोर्ड ऑफ सेकेंडरी एजुकेशन मणिपुर लौबा क्लास 10 की एग्जाम द मैरोई पुनम माइ पाकपो ओइबियो हाइन मणिपुर लेगा की एजुकेशन मिनिस्टर वाई खेमचना जायफा पाउजल पिरगले एजुकेशन मिनिस्टर वाई खेमचना पीबा यायफा पाउजल की मतुंग इना पांगथोकदौरिबा एग्जाम मसिदा नकोय पुनमक मिथोय मिहनब ओइनद होनागदबने करिगुम मखल अमदगी सिंगनब नत्रगन अवाबा याउदना एग्जाम असे नुवाइदा थाबियु होनब कनबा अखांग कनबा अमदि इसाना इसादा थंबन पंचीदा माइ पाकनबगी अचौबा खोंथाक अमनि हाइबसि कैदोंनुंदा कावरदबनि हाइन एजुकेशन मिनिस्टर वाई खेमचान की यायफा पाउजल अदुन माखा तारगले नागालमरोमदा कोविड-19 अमसुंग डिजास्टर मैनेजमेंट की मतंगदा अवेयरनेस प्रोग्राम पांगथोकरे रिलीफ एंड डिजास्टर मैनेजमेंट डिपार्टमेंट गवर्नमेंट ऑफ मणिपुर की मखादंगासी थोंजु पार्ट 2 ग्राम पंचायत इम्फाल ईस्ट की मनुंग चंदलैबा कोइरो लाइट सुमंग कम्युनिटी हॉलदा कोविड-19 अमसुंग डिजास्टर मैनेजमेंट की मतंगदा अवेयरनेस प्रोग्राम पांगथोकरे थारुमदुदा MIS खान एडिशनल चीफ सेक्रेटरी रिलीफ एंड डिजास्टर मैनेजमेंट गवर्नमेंट ऑफ मणिपुर ना चीफ गेस्ट अमसुंग KG दाइगोंग डिजास्टर रिलीफ एंड डिजास्टर मैनेजमेंट गवर्नमेंट ऑफ मणिपुर ना प्रेसिडेंट ओइना सरगयाके
ngasi ki thorom atu da Naurem Roji Program Coordinator PS Hemolota Instructor Chief Defense Lovingland Maringmay Instructor Chief Defense El Nonivala Demonstrator Maivam Nilani SDRF amasung Bidyarani Jumnam SDRF na resource person on saruyake thorom atu da saruyake basna phongdok na kibada disaster thokringai thoklaba amasung thoklaba matungda masina thoganba amangata amadi asokapan asi ana thokadabadagi ngabliba makai kananaba baikat bathabak thorom amasung masidagi sekhinaba amadi thongjubo afabatik da kaida balamdam ama oinaba ngasigi awareness program adu pakthokpani ainake atopa editorial gi kalam amadana COVID-19 na thai khrabasu section badi tokloise sahi ani hena COVID-19 gi laina laichat ama malem gi oina thengna duna mipum ayamba mafani fan thokpa yadana ha kar launat khangnaru re adu bhaujik covid ki phibam phagalak tuna covid ki damak thamlamba athingba du sulak thokre adu covid positive oibati namit kuding ki thengnari masina takli badi covid ki variant asima phung phana mutri takpane ngarang di covid positive oiva migi masing taraga mari oike sargasida omicron variant BA1 amasung BA2 gi mutant hybrid amu oiba anova variant XE ko variant aba United Kingdom da detect tawkhiba loinana hausik anova variant asinan halava apunba case masing satru kontraga dare thekna kre anova variant XE asi sahi asi January taraga mapanda yana na UK da thekna khibane XE ariba variant asi sandokpada yamna thuna yangna sandokpa ngami hana akhang aisina phongdorpa leire variant asina state amadagi amada mathang mathang sandorpa haibasi tambang banate aduna kari karam batharo lokalaga variant asdagi ngathokadaki haibedo Magjona na thabak lakut pa habasi state nga ki tawda yadra bai thawdang ni habasi kauda ba fai au ki ba mang da thoki ba COVID-19 ki lockdown namaram orga state asida nomagi surat nomlagi hingjari ba mirkia da amuk awaba saitheng pidana ba punamang na amaso lenga ki mai dagi akan ba section tharong lokache haujik hana oiram ba covid ki phibam dagi khara phagale aiduna section what ba ki mami amatari ba si yamna chumda ba thawng ne section davana punamak taki section badana punamak taki ngak thokadori bani habasi kaugumse Thabul sungam da khatba khamba changlupin fi ani volunteers in the jarak padagi thavak chinban talle pende jarak view maira pai bising midai jaro wa kumai mari lena garang thabul kheri laikai hauda vi lampak ta pangthokpa thabul songbagi tharom amada thabul nganda loisali loisende habigi hauda khanar padagi khamba changluba nufi ani laikai ke volunteers in the jarak padagi thavak amasung chimbal da tatpaga loina nanupa amana sokle thawanga si pende aduna maral ebising jarak view aina laikai ki maira pai bisina phongdorokle Soglabina vi ani adudi Thawal Municipal Council TMC 1/3 ward member Maibam Samananda gi loina vi Thawal kheti leke mamang lekai dagi Maibam bina sahini fuga taruk amade bina gi matai ba Maibam Maruti sahini fuga rifane aduga makhui ani da khut tharamba nufa aduna lekai asimak dagi laitan them sanjoi kawi haire ward member oriba Samananda amadi sanjoi gi marakta ningai sangtana ba adu khamna da bahuna rubada sanjoi na nupi animak da khut thara khibane maduda bina gi natun Nakang da aduga maruti gina chin pampom madi thabak da sopada nadana aksang da loina ba fi phawat singthokna ba hona rakhi aire thawdu ko ba chaning da phongduk tanga si nungthil atheng ba da lekai adugi maira 5 ima evils na kyati lekai taru khongnang community hot da wakan mi pham kre thawdu ko da sok to na district hospital treatment taru robi bina amadi maruti na wakan mi pham adu da saruk yara duna thawdu ko gi matang da ofom kya phong to rakhi kheri lekai ong lekai Maira 5 ki member irom tampasna nupi da khud hektamak thawai basi laibak thibane laigai da khana saina ba thorak labadi nupi oibisna khamdokpa abasi hauna sane khana ba khamdokpa ki damak nupi da khud thawai basi yaningde chairak pihan ni ana phongdorake Manipur da sading hena toknari income dil lakte singlen maislam aikoi manipuri singki oina mahausa da ki hainabi amoina sading de ka hena tawbat chanari duga santhok lambi di idai leite income amasung khars ani ki marakta khenarabade mingon da ki sel puba aibasa ta tarage Masana Manipuri sing maninglom da halakna bagi maram mohoiri haina Manipur University ki Economics Department ki Professor Singlen Maistam na phongdokre ngaji Impal ki Hotel Classic Grande da phangthokpa Panthoivi Housing Finance Company Limited ki microfinance amadi gold loans toba thorom da mano wafam asi phongdoki bane sel na matam bolai bangamde aduba matam nadi paisa su lei bayai matam mangan labadi tunglam chat mangan bat chamanai Manipuri sin ngasi matam mangan bada chengna bolai tabana Madam khara gi manung da mito kum dehing bagi film mayam narakani habasi kau komse company sing na ekoi tunglam chat ama semkat pada chawna thaudang lori bani apu wafam sumana phongdoke ngasi gi thormadu ka mari leina da panthoi vi housing finance company gi chairman amaso managing director thoksom hemon hai ngasi babu da sahi tara ga taruk sura ba magi company asina miyam gi jai fa thorang kya fa katuna lakle
RVI ni India ki private limited company chama ka sumna ani khangkat bada magi company asin North East da ahan boina jarupani haike maka darakwa atopa pau amadana UP ki school amada midday meal gi chijak sarwada ki food poisoning oil tuna bhairoi kunganifan hospitalize tawkre Uttar Pradesh ki Bodhun district ta laiga da salaiba school amada midday meal gi chinjak sing school adu da tamba mairoi sing da bijarwada ki food poisoning oil tuna bhairoi kunganifan hospital da pukatu da laiga nakre aire Makoi kun ganipan ki barung da nifan amadi danta gas da laiba community health center amada refer tarutuna aruba fibam da laikan nari haire adu makoi kudimak aujik nena taba fibam amada laire school adu ki mairoi sin mid day meal ki chinjak sing adu charu pa matung masangam da bahurake mairoi sing adu na chinjak sing adu charu pa madung hek lairaga ko ngawwa pongnawa oningba amadi oirum sarum tarupadagi aremba chinjak sing adu loina hundokre Madung dapat mahirui sing adu manang nakwa local community health center da pokatuna laikana ke aire. Taudu gasi ki pawhik dapat state adu ki medical officer su center adu da kudakta. Jausen laktun oirak liba phibam adu kum da yangsen ki aire. Mahirui sina fongdorok bagi matung ina makoi de fizari va cinjak sing adu da alu amati khongtung ka chaka chana da papirake. Cinjak sing adu makoi na chaf hek hobaga akhaba mahu amu thengna rakpatagi school gi warden da makoi da complaint tau ke aire. Langa ke school adu nubi masa mairoi chahmena tamle bane district adu ki official amana phone torak pada adoban matching da midday meal bijar pam patam da committee adu ki member ahom da mairoi sing da bijar da chinjak sing adu hana chadun sangeng tauke minute dara ki matung da makhoi makok sik pa horaki matam adu angang kun gani fandi chinjak adu mafung phana chasin graba matam ne nabi masa sing adu na chinjak sing adu hek cha ke ba ikan kana da makhoi panamak makok sik pa amati mamit pang bangam da badagi kudak te school authority ni angang sing adu hostan da pukatun da laikan na bahuke ngasi ki tawdu da mairoi khara da mamit demel gi chinjak adu sake am badadi ngasi navrati thorum laifana sana hen badagi ayam bada sana ki de an school official sina phong torake hospital da ki pirak pau amaki matungina mairoi sing adu ngasi ahing observation room da thamduna layeng sa thaki kani aduga hayeng numidang waram phawgi manung da disaster tawna na bahona gani haire ngasi ki tawdu da laibak thikraba angang sing chawrak na sahi tara dagi taraga mari phawgi manung da leiba nabi masa ngaktani an school gi official na thador pa chero lamana phong dorakle Kashmir ki pandit punamak atu matam da tampak lamda halakwa yaragani aina RSS ki se bon bhagavan na phakanga lagle Kashmir ki pandit singgi makoi ki tampak lamda leiba mayum da atu matam da halakwa yaragani aina RSS ki se mohon bhagavan na ngasi kangan gre aso ko riba tawng sing asiki yanglaga pandit sing atuna apnu khana makoi ke laifam ongto hosin tawdana basu mahna makata na kangan ke aire mahna makata na hai di Kashmir Files film buthakat pa phongtok loduna hai khibada film asna state asigi bi phongkhodi makta state asida thokleba thawthok wathok sing maramda mafung phana khangan bangamle komjali sing amaga sampan marfudra dagi Kashmiri pandit singna makoi ki tampak lamdam singi lamda chatkarga thengnari ba awa basing aduso mafung phana film asna khangalle ana su haike mamangi na video ni chungna pangthoki ba nevre thoram amada mohon bhagavana virtual ki khutang da phongthoki bada hausik sing ki lamda leiriba Kashmiri pandit singna makoi ge mai moiriba Kashmiri bele da matam chan halakpa yare anasu Rashtriya Swayam Sevak Sangha RSS ki chief asina phongdoke magoina Kashmir tampak tamna halakpa matam da yamna lauroi RSS na piriva khudong chawa asna magoina hek kamliba makai thuna mayum da hanna bahuna gadabani agoi ki puari amasung lusing basing na aikoina piramba mangal sing adu sinadun state asige afaba thabak sing hek ngamliba makai tawra gadabani ana bhagavan na pongkai ama chomna nghagiba warok la da phongdoke Miyobigi punsi da singna bai basi matam pumbada thoktuna lai asigamba phibam masida aikoina ikoi ki lebak manung da sahi kuntra dagi nifu phawo mafam amadagi amada kocha chatuna hinglagle masigi maram kari no hena hangla tuna bhagna makhata na phongdo kibada aikoina ikoi ki wasak atu mafung phana pangthok tringai aikoi ki jumda kaitung no thasu halak loi da bani haike laibaka sigi Kashmiri pandit singh palemi mafum kya da kocha chatuna hingduna lakle aduga Kashmiri asidi India ki marwai mafam amasu wairi bane aikoina India ki mafam amada hektamak laiba yai adubo aikoi ki Bokna pam lamdam adu badi khak kawroi da bani hana bagwa na makata na phongdoke Sri Lanka da sing kg da lupa chani kon sangkong kg da lupa lising amaga sapan yaukre Sayula sigi aroi beda Sri Lanka da potchagi mamal kahena tangkat kifana nongbada tangai fadan sinaga da polam sing laivana laivada miyam na chawna khutong chada bamayung nari aire yamna thaza da bamong da laibaka sigi setmit lon kham thengwa makada haita kifana itat asida lairiba jati asigi miyam punamak thau khara gi damak Jinja khara gi damak amadi medicine khara gi damak pungja kya ki uda sang na lemnare makoi mayam ki manung da miyoi khara di sel jauthar lepa kya su yauri loina laiba ko dogi dukan ayam ba pochai yautra pa ahang pa dukan oina leinarakli amade makoi ki khudda sel leirabasu mathau ta po sing di laiba phangnadre
ngasi India tudi gi team amana Colombo gi konungda leiba supermarket amada satuna mafam aduda lairiba pochai jon bu dukan sing matou karam ran tawriba gi haiba yengchin na basangchen ke maduda mamang gi sayurda laikhiba pot ki mamal ngasi saruk ani te hengala pateng na ke loina sana raba sing amadi atagi mamal kg da lupa chani kun amadi samaga marfudra da jonar bateng na rakhe sini kilo amadu lupa chani ni fu jabi thau liter amadu lupa chani pan yang kai yerom amadu lupa kuntra da jon hauri atupa sel lairabasu poching loithoki tuna leiba phangdaba miyam da leptuna lein haure khwaida gi angak pa mawung amadi sangkom powder kg amadu lupa lising amaga sam panda dukan sing da jon hauba adune Srilanka da pochai gi mamal yangalak pasi February tha da chada 17.5 ki chang da hengat khrabani aduga sanharba sinjak sin chada kun manga gi mathak da hengat khibani haire Ukraine lan gi sarang na babrak da Serbia da Mikhal pangthokle Ukraine da thokliba lan asigi chaitheng Euro ki lebak kya da phangle ki barakta miyamna pamnariba President Alexander Vucic amuga na Valkar lebak asida lenga paibage madam sangdokla bayai haina thajaba marakda nawaisin mit da Serbia ki miyamna anuva lenga ki botha dana gre Miyoi Milen tarit leiba Serbia na set chani jangkai leiba parliament asigi President amazong Davidising kan ba tongan ba municipal count Tising da botha dana ge khwaidagi nova opponent poll ki matungin haujik President wariba Alexander Vucic ki center right Serbian Progressive Party amogana mai fakbagi thajaba lei aigre masna maram orga President ki anisuba tam ki thau puraba yare sahi jangkai gani toy suraba government employee amana phongdorak pada magna leibak asida mara set pa badi sakot lambi da kumang choksin bahure maram asina thajaba amaga loina da bot thadaki aire hanagi observer singna karab pumutatpa environmental issue sing da Mikhal gi maru ebe issue oina bot theng nagani aina panarambade aduba Ukraine gi lan asina Mikhal asigi maru ebe issue warakle masida Russia ba sokot pakang bu mai fakpa ya bagi pibam so lagle President Alexander gi maikei takide magi party na chauna mai fakani thajai maram de hoki ba sahi maga gi matam asida magi party na Mikhal da mai fakna ba thabak kya tawduna lakhe matung ta ba so party asina Serbia ba sokot lamjenda mangjin thana ba thabak aduma ma khasa thagi gani aire Maragasida Alexander na lenga ki tongan ba tangkhak sing tam hake khutpai nongma gi chena fasin da government service amati Fresta sing ba phawa magi khubang num da thamgre masina maki mayukta janing da phong pagi sang hanthan phangam gre aire tribal areas na crime thengna da ba training model singling na da ba MIS NS sing da khangan gre tribal areas sing crime sing yang chena ba tongan ba training model ding na da Ministry of Home Affairs MIS Yana travel masing japna tava staging da iduna khan kre and government source na bang torakle administration staging da special training center sing ling na ba amaso police persons in tribal areas na ke police station sing da posting piting ida yam raba da sayu nifan training pinar ba khan ke oirakli ba khongthang sing asik maram da knowledge level official sing hai ke area sing asida matam sana le first state police officers in tribal area sing da Togliva crime sing karam da thengna ka ke abegi matang da makoi ge experience sing do training center sing asida kan ga da bane police officer sing bo local tradition sing amasung custom sing marwaina tribal amasung atai manaba group sing asing basat na bising khangana na bagi pandam ka loina na state sing na training manual sing chana ga da ba maunda amen taw su yai administration state training police institution sing da Sardar Vallabhbhai Patel National Police Academy Hyderabad amasung North East Police Academy NEPA Shillong ga collaborate tawduna culture gi oiba khenabasing study tawwa yauna akanaba training program se phangana ba su khangan ke bank da namthak tawbagi case da Mumbai police na operation leader ka hotkre Mumbai district central corporation bank da namthak tawbagi case amaki matang da thijana bagi tamak Mumbai police na Bharatiya Janata Party gi operation council gi lusingpa Pravin Darekar saman tawgre Amadami party gi state general secretary Dhananjay Sindhena tawkiba complaint amada yumpam oraga March 10 ga mari da restart tawkiba case amaka mari lainana MRA police station na Darekar samun tawkibane complaint andu da Sindhen haribadi BJP ki losingba aduna bank election da labor category da contest tawba yanaba labor ama chaduna government amadi MDCCB da namthak tawge Darekar na MDCCB gi director oina saf tawba loina chairman oina su tamani faike madugi matung da Maharashtra Cooperative Department na probe ama order tawge amazong Mabu gumza lising ni kuni thoigi January da disqualify tauke Sindena makataraduna Darekar gi matam da MDCCB gi fund lupa crore lising adi phawwa hayat ki haraduna mapu version gi lusing bagi fam dagi resign tawna na bataksen ke viduna tana Sivasena gi lusing ba Keshor Tiwari na su kumza lising adi kun matoi gi September da director gi marakta complaint amma Gargofer police station da file tauke election affidavit da mahaki professional
credential sil lana pibagidamagta complaint adu file tawkibani makatarakwa atopa pau amadana yumdagi fataba thawai tantokani hana tawsinaduna nupa amana piglivi nupi macha ama tha taruk chumna ijan mangalamle hekta vada nuwaitaba thawdok amada Madhya Pradesh ki Bhopal leba Avib Gans dagi chahi kontrarom surava wahyon banufa amara piglivi class 10 damak tamlivi nupi macha amabo magi mung dagi fataba thawai tantokani hajinduna tha taruk lom isat magan bagi maranda police na fare police ki pau matung ida nihal vek hariba marat lairaba muation victim asigi imung atuda akaknaba posa ama tawduna yai fanongai pu purakani hane imung adugi miyosingda tawsinadun haijinke victim asigi mama na private school ama dawza oibaga loinana mafa aduna electronics ki pochai sing jonba karbar walani haire mafa asi covid amaram oraga lockdown thamlingai manungda maki karbarda mangdak padagi depression nakhe madugi matung nufa asina makoigi imung asi fataba thawai amana naisinduna leire madu tanthokna pupusa ama tawbagi mathau tare haijinke madugi matung maiva sariba nufa asina jum asida hafta amata anirak laktun puja adu tongan baka amata lona tawgadabani haijinke anbata nupi masa asida makna tawriba fataba thabak sing ado mama fata haibuk labadi makoi busu fataba vut aduna hatpi ki kani ana ki hanke adu batawdu asina nufa asina tha taru ki matung da jum adu dagi fataba thawai adu tanthokrabana jum adu da lakpagi dakar oiraroi haina hairam lapa matong nupi masa asina mama fata tambadagi police da laktun complaint tawraba matung khangdaraki bani tawdogasida chenari banupa asi police na phaki baga loinana pokso ek amasung IPC ki section 376 ki makada case ama register tawkre aire mahatarakwa atopa maripur ki pau amakhatanga kosem amasung bosim na lobwa exam thagadoriba mairoi singda lup kana yar proposal pirakle lakliba April manga amati tari tagi haugadoriba Council of Higher Secondary Education Manipurna lawba class 12 amati Board of Secondary Education Manipurna lawba class 10 ge exam thagadoriba mairoi singda lup kana yar proposal pirakle All Mitai Vangal Students Union of Manipur ki General Secretary MD Salman Khurshid na khudek piduna thokwa yafa paujel gi cherul amana hai lobasi ge pandam manaba khunai amu oinanaba honarakwada tungi horokleba mairoi singi yamna mathau tai kosimam di vosim lopa exam asibu thaga doriba tongan tongan ba school singi mairoi sinama masa masana tariba center singda natava pambai sinadanaba amadi invigilator tariba oja sin niyam chumna exam singba pangthok anbadasu mateng pangbinanaba hairakle Nagalam da wakalot manava apunba wama kanglai fangna lamdam asiki mairoi sing asokba sangyeng amu oigadorba class 10 amasung 12 ki exam na lakpada mairoi sing tongi laibak lepkadorba asingda ba asiki damak wama kanglai ki mai kedage mairoi phone maki mafamda yaifa paujel pijari ana wama ge secretary publicity and diversity mitena kode pidona thokba cherol amana phongthorakle arobida content sing asiki maroiba pau khara asi pau tamjariba Manipur Local News YouTube channel labadi Facebook page asidagi yangbiriba punama pathaga chari channel asan atomda kanarabadi subscribe to subscribe to biro baloina like and share to su copy guna punama po amakhana thaga chari